Justice Sudhir Agarwalna takiba rai amada government employees singi machasing government school da mahei tamhanba compulsory oigadabani haikhiba adu thabakta onthokpiro haina Socialist Party gi National General Secretary Dr. Sanjip Pandena thadorokpa cherol amana lenga ki pukning singsilakle cherol sina makha taraduna kumja Englishing aniga taramari dagi kunmari fawbagi manungda lenga ki school lising kunmanga hena thingzin khrei lenga ki school sing thingzin baki thabak asi makha tana chatharakduna yamdraba atei school lising taradagi kuntaret fawba lakliba chahi khara asigi manungda thingzin khibagi akiba lei masi pumnamak asi mahairu yankhai sudaba naknana leiba lenga ki school sing punsin bagi khongthang amma lokhatlakpa asidagi thoklakpani lenga ki primary school sing da tamliba mahairu singi yumga makhoina tamliba school aduga yamlabada kilometer amadagi hena lapnaroidabani haibagi government masamaki rule leijariba asi mahairoi masing yamde haiduna naknana leibasing punsinduna chalairabadi kilometer amagi manungda leiramba school adu mahairoi kharagi oinadi lapthokiba masana tabani Uttar Pradesh ke Varavengta yu yoliba liquor shop ama mari leinaba panchayat na thingzinbinaba haijarabasu ngasi fawba chalaiduna leidi aduga school thingzinba matamdadi miyamgi apamba karimata taramdana hekta thingzinba ngamliba lengakti pumnamak asi India ki constitution piba right to education bo khongaungnabani maram aduna kumja Englishing aniga tara mangada Justice Sudhir Agarwalna takiba rai adu thabakta onthoktuna government employee khudingmaki machamasu singbu lengaki school da tamhanba compulsory ohenbiyo haina appeal torakle